अहानबदा हौजिक फाउबगी मरोइबा पाउसिंग थमजरी गाड़ी थेंजिनगे तौबगी वाहौदा लाइसेंस गन कापदा मियोय अमा सिरे मियामना यानिंगदब फोंगदोक्तुना इम्फाल एयरपोर्ट लंबी थिंगुरे अमदी मणिपुर पुलिस constable लिसिंग तारा तरुक बेट्स की DPC था असिगे कुनिपान फाउबदा हाइदोक्ट्रबदी अकनबा खोंगजंग लाकदौरी खुरुमजरी टाइम्स ऑफ मणिपुर की नुंथल की पाउ मियंग ताबिरिबे सिंगबु बिद्यापति मयांग लबमना तारामना ओक्चरी अमदी पाउ संदोकना पिजरी गाड़ी थेंजिनगे तौबगी वाहौदा लाइसेंस गन कापदा मियोय अमा सिरे मियामना यानिंगदब फोंगदोक्तुना इम्फाल एयरपोर्ट लंबी थिंगलुरे चेनब मियोय पुलिसना फाखरे गाड़ी थेंजिनगे तौबगी वाहौदगी लाइसेंस नोंगैना कापदा नुपा अमा सिरे यानिंगदब फोंगदोक्तुना इम्फाल एयरपोर्ट लंबी थिंगजिलुरे थौदोगसी ngarang numidang pung 10:10 satpa matamda lamfel police station gi manung chanba naurem thong ahanbida thokibani laikhitraba mioi adugi maming salam prasanta chahi kunmari apokpa salam tomba kawi sangangai usekon airport road tagini mahak workshop ta rangi mystery oina thabak suraga mayum puba mioini mahaki sahi mari khaktamak ngairiba pikliba masanupi amasu lei Mahakpu nongmaina kaptuna hatliba mioi aduna sagolban laukrakpam lekaidagi sabungbam Buddha Chandra Singh sahi 53 apokpa leikhidraba CIs Babudhon kawi mahak leimakhongda leiba SBI branch ki deputy manager ni hairi police tagi fangba paugi matunginna leikhidraba Salam Prasanta mahaki mamanaba taruka loinana angauba masugi Swift car amadi amuba masugi Chevrolet Cruze amada tongduna naurem thongda lakhi Naurem thong ahanbi lananaba tauringaida sabungbam Buddha Chandrana signal light yengdana mahaki I-20 car mamai kaksilakpada gari thengzinage taubadagi ningai sangdanaba adu thoki maduda sabungbam Buddha Chandrana mahaki 0.32 license pistol puthoktuna nongmai round ama kapsilamlaga mafamadudagi khonglei thuna senkibani hairi nongmai kapsilamba aduda Salam Prasantagi thabaki oi thangbada Panbadagi khudakta lakminaba mamanaba singna mahakpu Rims Hospital da pukhattuna laikatnanaba hotnabada lambida Salam Prasanta laikhidabani hairi Thaudok adu thokraba matung senariba sabungbam Buddha Chandra Lamfel Police ki team amana masagi mayumdagi nongmaiga konana fare hairi Salam Prasanta mihatpu yaningdaba fongtoktuna sangangai usekongi praja miyamna ngasi ayuk pung 10:30 rom tarakpa duwaida Imphal Airport lambigi nakal animak thingzinduna khongjang sangsinki Saurakna pung amarom lambi thingbagi khongjang adu sangsilabatungda Imphal West District Police ki SP Zogesh Chandra amadi Nauria Pakhanglakpa Kendragi MLA S Subhash Chandra Singh laktuna khoisaunaraba miyam adu themjinanaba hotnaki police amadi MLA gi maikaidagi maralaiba mioi fare ain gi matungin namatik saba sairak piragani haina thajaba pibadagi lambi thingbagi khongjang adu handokhi Thaudogasiga mari lainana Usekon Youth Volunteers Organization gi President su oiriba People's Action Committee gi convener Sadat Khumana haikibada license ganbu karamba matamda karamba matangda siznagadage haiba khangdaba mioi amada khudlai pahenbadagi thoklakpani laingakna license gun piba tokpiro amadi license gun sing pulap laukhatpiro haina mahakna haiki nisa chabasina khwaidagi achoba problem amani akoi yamna santi ji leirena khanjarubani adubu Ujik thoiba thaudoksinna maram oraga aikoina Manipur da leiriba license gun jingje masi pulap government na collection tawragadi aikoi license gun puna painadragadi aikoi santi hana ujik santi da hanjalai bisidagi amuka hana peaceful oiba santi leiba state amu orani na aikoi Manipur Police Constable लिसिंग तारा तरुक बेट्स की DPC था असिगे कुनिपान फाउबदा हाइदोक्ट्रबदी अकनबा खोंगजंग लाकदौरी ngasi Manipur Press Club ta pangthokhiba paugi mifam amada JSC for Police Constable लिसिंग तारा तरुक बेट्स की spokesperson na phongdokhibada Manipur Police Constable लिसिंग तारा तरुक Kezen Tana Chairman oikiba बेट्स असिगे ओइना माइ पाखरबा candidate asi punna candidate lising ni pan gachani marfu taretni candidate sing asigi manungda DPC kuina haidoktana leirakpadagi thamoi laiman oiduna laikhidaba fawba yaukre aduna hauzik paliba lengak asna candidate singi awaba ubiduna DPC ki fall asi athubada haidokpiu haina chief minister gi pukning singslakli karigumba lising ni tara taruk Manipur Police Constable batch DPC asi haidoktaba thoklabadi JSC na lamdam asi
asida leiriba CSO singa akanba khongjang kaya sangsinanaba sem saba loire haiki Honorable CM na hairiba DPCSC ki result athubada result out tawbiu haidna ikoi ki joint action committee 2016 police constable ri mai gai degi noluk na nixing jari hairiba DPCSC ki phal la iba tang kun gani pan phau gi manungda result out tawbi da taragadi ikoi makhal makha kya ki khongjang changsin jarkani amadi manipur da lairiba civil society organization sing punchil laga hairiba DPCSC ki haidoktrabadi ki damakta akanba khongjang changsin na ba sem saba lo sinjari haidna amukka so hanin singjari Human Rights Law Network New Delhi ki General Body mi phamna lamdam asigi paumi Kesor Chandra Wangkhem chabu NSC gi makhada phajin duna chahi ama jail da thamjin khibagi thawangbu akanba mong da yaning da phongdokre tha asigi tarama pandagi kulumdoi fawba Rajasthan da chathaki be Human Rights Law Network ki Annual General Body mi pham aduda tongan be state kun manga dagi lakpa lawyer amadi human right activist kaya saruk yakhi mi pham aduna Kesor Chandra na mahaki pukning gi aningba apamba phongdokhibada forward yaukibagi damak Manipur Sarkar na lauriba firep asi hakchin na laubaga loinana akanba mawong da condemn tauki amadi Kesor Chandra gi khongjang da su saugatna ba warep laukre Mahausa gi khalda akaiba pidabaga loinana lamdam asigi khucha hairaba miyoi singda pukning thaugatningai oiraba wana makum oiba diary amadi English singani taramapan gi calendar ngasi Salai Holding Private Limited ki chairman Narengbam Samarjit na puthokre tera Laukrakpam lekai da leiba Salai gi office ta pangthokhiba thoram aduda Samarjit na ngasi anauba amadi Manipur gi ahanba oina puthokhiba diary makhal asina lamdam asigi khucha hairaba miyoi singda anauba inot ama piragani amadi masina hena phajaba wakhalon sing puthoktuna lotuna leiriba hai singba kaya adu uthoknabagi tanja amasu oiragani haiki asi Salaina akogi eco friendly oiba magi chemical free oiba amadi miyamda hena keno oigadaba akogi artisan sing bu yokatpa amadi akogi leiriba kamai craft sing sida hena anova inot ama pinanabagi damakta oina Salaina wana magi yamna pana ilaba matungda wana makhum oiraga manungi chi sina manungi ichamchamba akogi magi chi ama oina akoina hapcharaga masi mayamda ahanba oina introduce tawjabani aduga hariba diary sigi magi makhumda ahanba magi cover da yekchariba magi budogi magi saglon amadi ibudongna piriba khangaliba mayamda lebak mayamda khangaliba paujel aduna la kauba uya amana masi awang kabudi ga hawraga masi malem aikoigi nungsiraba iripak iramdam nungsibi lekol asida anawo yawol ama soidana purakabani hage puruklagani haibagi oiba madigi oiba nungi wakhalon adu koi pongdok sabani aduga aikoina ngasi puthokchariba ngasagi kogi diary amadi calendar ase aikoina masing si akoi chawrakna lising ahumok akoi puthokchabani masi akoi karigoba mamal amata lawdana akoi miyamda masi akoi free da mayamda yenthokchagadabani makha taba pau pizadringegi mamangda break macha matang lozari Blue Scent Christmas and New Year offer sale. Come and grab this offer. Pick any items and get 50% flat discount. Offer valid till 10 January 2019. Blue Scent exclusive showroom Changangai Ghari Airport Road, Imphal. Second Sheikh Babumacha Memorial 7-a-side Men's Open Football Tournament 2018. Sponsored by Sheikh Babumacha Memorial Trust. Venue Princeton International School Football Ground, Khetri Awang Lekai, Khetrigao, Imphal East, Manipur. Opening ceremony on Saturday 29 December 2018. Chief Guest Mohammad Nur Rahman Sheikh, IFS Consul General of India, Jeddah. Prizes: Champion ₹1 lakh with running trophy. First runners-up, second runners-up, best player, best goalkeeper, golden boot, fair play team, hero of the match. Every match, admission form available for free. Last date of form submission 28 December 2018. Contact number 7629025096 and 9077
443233. Break ki matungda pau makata na pizari Salai Holding Private Limited kauba lanai company amana miyam gi pangal oiriba democracy da yamna maru oiba yumbi amabu senjang paiba matagum Sizinarapagi damak Maoist Communist Party Manipur na akanba miyang sanglagani BJP na lengak pairaklaba matungda democratic oiba iho khodingmak namtharakbada Salai Holdings Private Limited ki thawong na nakoi na natraga atamna na democracy da chauna singnalakle haina loop asiga serol amana hairakli cherol asina makha taribadi ngarang amju amadi editor guild Manipur gi general body mi phamna lawkhiba warep adu loop asina taram oi amadi khongthang asi Manipur miyam nasu taram opiu hairakli District NCD Cell District Health Society Imphal Iski Makhada Khabai Soida Laiba Taret Suba Manipur Rifles Battalion Sinduna Ngasi Battalion Asida Diabetes Kidney Function Amadi Liver Function gi Nomigi Oiba Free Screening Camp Ama Pangthokre Camp Adugi Matang the NCD Cell gi Nodal Officer Dr. Surin Zoina Ngasi Pangthokhiba Camp Asi State Health Directorate ki Liching Makhada Pangthokpani Diabetes Hairiba Laina Makhal Asina Nari Haibasi Phongdokte Masina Naraklabadi Haksangi Kidney Amadi Liver Susokhanli Asigumba Kem Asi Imphal East District ki oina Chahi Amada Tongan Mamapam Kayada Pangthoktuna Lakli Haiki Ana diabetes haiba maji is a silent disease ni khangong drugadi ana magi related yam nok wei akoi na samna ba KFT kidney liver function as well as hypertension BP ki saruk se ana sugumba camp se akoi sahi am da akoi Imphal ski oina at least 15 places an pangthuk sabani aduna jaga gi lak na koi pangthok da handak ki di akoi gi 7MR gi site gi koi keno laga proposal che laga koi director koi gi mission koi gi health state health director ka koi magi instruction gi makha da koi NCD cell Imphal East CMO tinga pullaga koi kemas pangthuk sabani Bharat Sarkar amasung tarif na thokiba order bu yaningda phongdoktuna All Manipur Local Cable Operators Association na sinduna ngasi Kaisampat Laimazam Community Hall da wakat mi phamsa thakre sahi asigi July 3 da Telecom Regulatory Authority of India na thokiba order amana mathang chahi gi January amadagi cable wire tingbagi thabakta ahomba purakliba asi yaningda phongdokladuna wakat mi pham adu chathakibani khongjang aduda saruk yakiba association gi Joint Secretary Serjit Maibamna Thawong ase local cable tawriba singbu awaba piriba khongthang ni haiki samna haibada akoi Manipur North East ki mafamda laiba yamna pikhaba Manipur asi laibana namba laiba ngaktana leijaba dugumlaba state amo oibanina India government ki huji try gi new masi Manipur da chanam matamda public amadi akoi el sourcing da yamna awaba mo oigada maram oiba hana akoi na chanaram liba 250 sinayna whole channel Star TVs G's colors asuma yengba phangmi mayam asi ikang khangongdana MRP lepa matungda price yamna hengalakpa maram asina akoi gi network asi siba yabi maram lekpa amadi lairba Manipur gi praja sing asi cable TV network asi yengba phangdabagi maram chauna lekpa maram asi damakta akoina haiba order asi Manipur gi oina masi chatnaba yadi haibudu akoi amal kwai site gi thamjabo loinana masi sin in protest se famjabo United Forum of Bank Union na tongan madabi sing tanduna Bharat pumbada sangsil lakhiba strike na maram oiduna laibak asida chauna akaiba pikre nomagi oiba khongjang asina maram oiduna state asida su chauna mami tari sarkar amasung lanai mioi singna sel kaithokpa amasung thamjinbada achauba saitheng pikre Amuka hana break amatanga lozari. DS Enterprises Kaisamthong na Sinjaba Winter Festival Kwakatel Tidim Ground da Anobu Chahigi Haraw Nungay Marakta Pangthok Lagani Pukning Singsinangay Oiraba International Stall Sing Indigenous Food Item Handloom and Handicraft Angang singna kalak charaba tongan ba item sing VIP store asna singba kaya asna festival asigi top ba saktam oiri
Lengsingbiu, Saruk Yabiu, DS Enterprises, Kaisamthongi Winter Festival, Quakertel Tedim Ground, December 16 tagi. Admission open. Little House Preschool Singjamai Sograkpam Laikai. Admission open for 2019-2020 session. Facilities available. Day boarding, real-life activity-based teaching. Student-teacher ratio for pre-nursery 6:1. Nursery to class 1 24:1. For more information, please contact 8787773218. Break matungna taram nokchari amadi pau makhata na pizari. Central Reserve Police Force CRPF ki apun bagi chada kuntaruki Jammu amadi Kashmir lal hoba thengnana ba amasung law and order ngaknana ba thamli haina official report amana hairi. Lok Sabha da lairiba Home Affairs ki Parliamentary Committee ga mari lainaba department ki pau amagi matung inadi Jammu amadi Kashmir da apun ba CRPF battalion humpuga mathoi thamli malem da khwaidagi chawba parliamentary forces ama oiriba CRPF ki oina battalion saniga kunthra mangani CRPF khakta natana state asida border security force Indo-Tibetan border police Shastra Sima Bal amadi Central Industrial Security Force na singba parliamentary force kaya amasu state asida lairi state asida parliamentary forcing asi thamnabagidamak chahi asigi me thada chaurakna lupa crore listing ani ga chatru ki senthang kaithokli North Korea ki rail amadi lambi thong modernized ohenbaga loinana South Korea ga samnahanaba project sing lauthoknaba wari sanakre Washington amasung Pyongyang gi marakta nuclear gi yanaba puraknaba wari saneringe cherakta North Korea gi leader Kim Jong Un amasung South Korea gi President Moon Jae-in ani gi marakta sanariba wari asina afaba khudam ama oiri South Korea ga samnahangadoriba Northern Rail lambi nakan animakna joint service tawki Indonesian authority na samudra gi phibam amadi tsunami amukhanna lakadra haina yamna kupna yengsinduna ithat aduda laiba miyoi singbu karigumba amukhanna maigi sing pokhairak khudong thiba nangdanaba samudra khongban dagi lapthokna leinana ba haikre hawkhiba thangja numitki numidangda maigi sing anakrakota pokhaiduna haurakhiba achaubo tsunami aduda Sundra Strait ta laiba miyoi samriga kunrom hena sikre amadi lising kaya amagi mayum makai amang ata thonkrabani Adumoinamak tsunami laktringai mamangda akanba yuhardi hakide hauzik phawbada miyoi samriga kumapan sikre lising amaga samri rom henbana asok apan nangkre amadi samaga kunipana hauzik phawba thiba khangdana lairi Aroibada maroiba paw amuk hana thamjari Gari thengjinnage tawbagi wahauda license ga nakapada miyoi ama sire miyamna yaningdaba phongdoktuna Imphal airport lambi thingure amadi Manipur police constable listing ni tara batch ki DPC tha asigi kunipan phawbada haidoktrabadi akanba khongjang lakkadouri Hauzikidi Manipuri pau matang saloi sinjare ahenba pau ga loinana numidang pung makpal da muk phangbigani